Hospitalda nawaga ichenga sukoi cheli. Marang toba maraktuda mikuf kharagi mamangda thokiba sanganaba thodokto ningsingluba sangjabra khangde ichenda awaba mami amatta taba ude. Dayalga chanthoiga wakhal hek tarakpaga asum nairi. Noini sune matang chada kanda hek wangtharadana. Nauba, Doctor nane kemta tawroi harabanina isi amu hallage ko. Nong churi iche. Chuzasanuda raincoat yaramgani. Yawba nattaba yaramgani ba. O aduma yawdra khange. Ichando khumakte tasengna yawdra male. Masebu ying machin yangba angangdo bring haitharai. Ise ay angang natrabani. Ichegi mai thongsida tariba mamisa mate kitang oraso khangjaba ngamjarambado. Aduna chatkiba yaroi ko nonghang mangai ko. Dayasu nawbagi wahaiduda mateng pangsilai. Hakchang amdanam suui chatkranudana. Nawban haisu haibani nong lepungai ko. Amung chotladi narakani ne. Yanida aduidi sanatu isumatomta thadok ningdaba. Laibubudi yani. Nawbu sarop ningli. Yare anam kadmatu torokano. Iche nagun chapchana khangi ko. Makoina phana khamlabusu ichen mana ngamlanga ahumdugi naktagi thorakle. Haibaga tobaga raincoat su yoramdre. Churiba nong na mukhena nongkhatna khangning na nongthakti hinkhalle. Yingkhatpada nonglik masing khangdana mamaida tasilai. Nongdairembana sapu kanna tharakiba khazaido China koktribani. Inglaba nonglik na yerekpada nahona na China da amuk phaurakla male. Nong marakta bimcha magi mitlu pirangso yauna leimaida chinthaki. Nonglaktuda angawbigumna lepada haksangdu fana yamna chole. Raincoat yaramdrabasu helmet lauthoktuna upsilli. Aduga tarang amada bespado thoraga laifam yognaba chatli. Akanba nongi sapuna hakchangna yeiribado hena nungaiba pokli. Nongdairembana nupi oibi mangonda kanthi thokna maram leita tawriba ningaido magi thamoi sokhallaba mali. Mai ising nungsit changaloidabagi moongda thambibagi phibam yora mali. Ichandana thamoi sokimra natte. Nupa mahaksu thamoi soi. Khanna bahauruba nupa mana hena China bahaure. Nupim chani khanna mana singnabada karishu hairakloi tawrakloi khallubani. Adubu anam kanba mana ramle. Mana muklibadudagi tadana nupi masu muklamlaga chatre. Maiga isinga kanani hili tamthiba yetnaruba yaba marinnalte. Mai mahakna mahinbra hindi. Ising mahakna tabra tadi. Maina chak thekpadi khudakta tamthina khamba ngamda pumnamak amuktada maisa pirambani. Aduga ising mana China pibado ingna tapna chenpham lotpham leitana magi mapuknungda namsillaga chathokpani. Nongdairemba mana maigi saktam lauduna asawba saktam utlaga sathiba saribado ichan mani sing saktam lauranga ingna tapna mong hadana Nongdairembana singnarakpa khuding mayog yagani hairamlaga khaksatkrabaso khatna bahoruba nongdairemba gi thamoidadi onsillaga China masing khangdana piramle. Ngawi nongdairemba mahak ngaude haiba sukya yaroi. Nungsibabu asumna sinnagadra singnaroidabani. Nungsibabu asumna wahangadra wahanloidabani. Mahak soiri masanasu khangjai. Isanna chatkrabaso nongdairembadi lepliba mafamdudagi khongpham amatta machi lengda kallaba nonglaktuda haksang pulup luppagi nachungbasu tawrada nungna saba mitamgumna leplaga leiri. Mana dumna leptuna leirabada maga loinarakpa mabu ngaksenaba lakpa miyuisingdusu nonglaktuda chotpa yaurare. Asawbubu themjinba ngamba kanasu yaudabana wai amattasu changsilaga hairuba ngamde. BT thonglon sinima matam yoraklabada chatkina mahairakpadagi nongdairembado chumdring gari tamna lai. Nupa amana thong khangang hangdoraklaga hairei. Sir kakhatpiro kuina chotmankre haksangnu yam chokthana ure. Walang kay shungangdana gariduda kakhalle. Sittuda machum pop taba makhai tuminna famli. Nakandasu yinglude mangdasu yinglude. Pangli haibada mangai mitto kariguma posak amata okidre. Sanathoida nong chubadada earphone haplaga
inaubagi wakhalna wakhal pukning saidatlakpadunagi thaidokchanaba practical singatlami thong hangdorakpagi sanil phangbada yengthorai khongjal yangna chelamba pen machindo khangbai pai sakphamduna adum takle mahak angakpa karigumba ma ure ai choladi mapanda leyu yadra ai kakthorpurse nana tadraba chalo sono churaba nang mana ngangido manada hapte helmet to mafam jana thami asotpa maphido hongdoi mapunsida sumna tawrakpa masak nate mana tawjaribasu masana wakhal taribra tadribra khangde sanatho earphone laukthoi aduga collapse lauri kaino haibani amta thaido amu itap tapna hairamlaga achotpa masido piraga thoki masa sengdokpa chatlibani adum khangi sanathoisu kaisu hairoda pomthoklaga kadu sasat taithoi aduga thuna kangnaba phendu tapna thai practical silibido makha mu chathai ichan sukada mu changlaga anoba phisa chilli aduga phamungda kakhali makhongdu phaisu apaba mana tasilaga omsilli masada pulap phaklanga ngathai sanathoisu mamada biduna tawriba takthokhtaba maongdo lona yingbadi lepte akon begeng thorakpadadi ichan gimitagi pirang marik asoba ma chenthakibadu uhore chera famlambadagi phamung dawkiba khangaude kapiro kaigino kedorange ba nangna kapo khidaba kuirabani kaidorange hangna mamana begi chenthariba mapidu sutaithoi ichandu sanathoibo yamna nushiba mityengna hallaga yengle itap tapna hainingdana hairi pukning yam nungsi ai kei tawgadabano haibasu khangde thadokpa ngamloidaba posak amambo thadokdaba yadabana thadokani khanbada kuina thingatun thamluraba birangsa thingba ngamdre he kapthori tawthoktana tawthorakpa ichangi matawda sanathoida kok ama ingau ngaure aduna mamana begi tarakliba mapido yari makhai taraktanaba taithokse as adumai tawnuba kanagi wano kari thadokpanoba sengnamta khangalo tamotayalga chanthoiga kaishu tawdre hairakida nangbo aduga kaidorangeba amo sanathoigi wakaldadi tayal amadi chanthoi anigi nungaitabana oiramgani adomda khalami khalibadusu adugi nate lali haina nongdairemba makhoi ani sangatnakibagi maramdo liduna khangaludre moigisu tahawdreda ai diam pakhatlure adugi nattaba maram ama yauriba nangido yaudi thamoyam kanba sabadai ha kaige kapinoba adum khalli kallu yadro aibu kadaida kalliba marei lomda oina ontharakle ichan kaplamado phakre thaine school tamninge yi mayamda amuk nongna palaura astaning deda adubu wanina kiramgani kibide ibema ado aina thamoi kan oiraso nangi laibuk phabi tare kamaina no itomta laibuk phabaga oizaroye pulap aikhoi pulap oimina dawba chanthoi suta matayalna sathikne luna thammi ma amare palayamnina aikhoi su dum oini ado aidi nupa kainare ko nangne khwaidagi laibuk phadoise ngak saungna babu kaina ba kawgadro ai ngasai gido yamung nungdairamaga thengnare o kapai maram sidi sida leirena chalo ada ma thengnabaga aina kapaga kari mani leinage nachin thinuda chingneida noi ani de wari sanabada lawai de hekta laknabani is chumbu sumdro lawai lusam de hekta lakna daine kibukine adoi mi do aide ho kibiru no ke som tawdabani ko yam thazai thazagera thazaroira nataina nang natradi nanaw nupi oiroina hayowe ichan walot kano ingonda nang yam mungna soidana chera amgani cherekte kedo lotorige tammi sidi phare makhadi kedoraba inaw bagi mataw yingba ngamdra male nanga maga saungnaga no phajana loina halona hairamba yaradi noi ani sanathoini changi machin mensile nati madu haino kaino naton su yaure sorloi phulle wathi warem tawnu ko ngak saungna bana kaina bayaba nati aina yambungda noi ni kaina haloi aina ngapnaba animak thengmanin haidu omi aigi mai ngak ta yaroi maduma su oi oiroi
Wado khinglaklibba mobile ringduna thalai Sanathoi mobile dani khinglaklibado aduna chelaga pairure Hello Nupi amagi khonjel na hai Sanathoi natro imani Auma Isa leitabro phone su jate madui angang dubo Laye pahelake Ichen matom ta soli Haima ai phone da fly mode thamkhibani Ngasai hospital la marang tongnambaduda Ngang le no yari imani Ichen su Sanathoi da onseludre phone da oina onsinare Ma Ibe ma isa thoibi nangbu thaba halakpa kyam kuirage Nga oire ima Kari saraba isabo Sanathoi na keke yam pizare Oidaba ngangbaduda Sanathoi da machin kangge tawri Adubu ichen na wangang lakkanu haibagum ingit tawi Ho phare Ibungo tayal na kamdawraba Mabu khara bro Keso dawdre ma Ho ni hektai Yengoi Asomda napu khoi sune anaye yaw male Aikhoi sattawri Nangsu yawri sidana Nadom chana tamai Ibungo ge ibemaga unnabadi lai Nongmata changamdena Isa tombiya adumaina kuina sawba phatte ko Isa de minung silaybani sawba yade Ichen kaisu khomde tabada maktai Nasadi kaisu tawdabra Saba thakpa sang nayo amuk narakani Nangna naradi aikhoina leifam khangde Yaragadi ne thabak tu pau yumdagi chalal linglabani Isa wakini dana haiba ngamdrabani Khalai ima Hoi ningthi na layo Nakhoi ni khatnaganu ko Sanathoi do ima thamkhre hayo thame Mama na call ka khibaga Sanathoi na hangi Kay hairaino Pupu khoi na ba male chalusira na hairaiba Chatkadro Chatloida Mathang mapokta mi oina poklanu na sap solasune Ai mogi mangda sukleb paroi Ima bu miraiba minung silaitana loina khiba Makhoi ba ina nungsiba pokpa ngamaroi Masina taba taidi Ai sirabasu makhoi gi thawai di kalamgani Nangwa khalamara chatyungna li pangambasa kalakche Mina di fana khan poteda Ima bu ta thita oina tawbi khibata Makhoi ni lila drama go wari na khraga karamna ina Makha mu ta thanadre wari da amarom da chatkidawre khanmana Somda nongdai rimbasu mayum yore Pukluk-lukpa makai thawa sada changak ubada kusumda lawai sale Macha to mabu kawri Inaw ba amta law Tabro inaw ba bu kawri ngi nongdai rimbado mama manak yoksilakle Kawri bado lepaga pumso namak manang talepriba macha do ansili Kaino tawra isibo na ba tare onthokpani da nangse Inaw basu kokhiba mali khanna chenthorakpani Uri mayaman oiramliba matawdo Mama ai Inaw ba chalo ising hana salo nang yamuk si ingamani nada na toklani ne Ta afing afai taw na inaw ba do chaksang na chensin ki Nongdairam basu ichen na tawbagumna achot mamasado Tay thokluba tawda macham itata kay kaadam na kakhat ki Kusum khawnu basu tawdre macha tombagi nakto oina laklaga Inaw ba chalo ising do ima tawrage Nang yamungi mapi marolga ne khar sudok piruso Mama na harido khumlamda chienna bonabada merai bokto phaklangda sok suzili Maduda mama na nungsha thin hairei Ihe yenga salu yadro karamno na khoi ani bo Hanna yenglamlaga marai bokto nalaga kakhalai Mayam na iruza famka da chankibadu uhore aduna wa ngangluda achotpa mafamsingdo kangnaba yam thuna taithoi Mana taithoklinge mama kusumdu ising asaba puraga mayambagi kada changki Inaw balam taithokpa loiraga kakhalakpada mayambu mama na ngang machagumna ingdana ba water bag ombiduna phaizup supira leirami Nang yambung na suramba phido phaudo Talle suaide tande suaide phido phaudo luraga amu hanjilai Mama na mayambabo mipaisana senarambado ubada tapna hai Mama chawtoi thongurage Mama thongi nang yamuk si oina senaro Kusum na machagi laibakta makhutna thami Kadagi thoklamdaida inawbada sumna sinarami Masa se khatpra sagatpra yengaga yengbu lepkano Hek adumna tawradine mama kawro
ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯅꯥꯎꯕꯗꯨ ꯃꯌꯥꯝꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯐꯝꯕꯁꯨ ꯇꯧꯗꯦ, ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯇꯨꯝꯂꯤꯕ ꯃꯌꯥꯝꯕꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ꯫ ꯊꯃꯣꯏꯗ ꯌꯥꯝꯅ ꯋꯥꯈꯤꯕꯅꯔꯥ ꯃꯥꯏꯊꯣꯡꯗ ꯇꯥꯏꯐꯦꯠ ꯇꯥꯁꯤꯜꯂꯤ꯫ ꯇꯥꯏꯐꯦꯠ ꯇꯥꯔ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯤꯉꯩ ꯃꯄꯤ ꯆꯦꯟꯊꯔꯛꯄꯗꯨꯁꯨ ꯎꯔꯦ꯫ ꯏꯅꯥꯎꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯌꯥꯝꯕꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯨꯗꯛꯇ ꯑꯗꯨꯝ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯀꯤꯕꯅ ꯆꯪꯁꯤꯜꯂꯒ ꯄꯤꯗꯣ ꯇꯩꯊꯣꯛꯂꯨꯕꯁꯨ ꯉꯝꯗꯦ꯫ ꯀꯨꯁꯨꯝꯅ ꯃꯆꯥꯕꯨ ꯆꯥ ꯑꯁꯥꯕꯗꯣ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯍꯟꯗ ꯏꯜꯂꯒ ꯄꯤꯖꯩ꯫ ꯑꯗꯨꯒ ꯏꯅꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯟꯅ ꯆꯥꯏ꯫ ꯏꯅꯥꯎꯕꯅ ꯇꯨꯝꯈ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯁꯪꯂꯒ ꯂꯩ꯫ ꯃꯃꯥꯅ ꯋꯥꯖꯕ ꯎꯕꯗ, "ꯏꯃꯥ, ꯍꯥꯎ, ꯋꯥꯔꯅꯤ ꯄꯣꯊꯥꯕꯤꯔꯨꯔꯣ." "ꯋꯥꯗꯦ, ꯏꯃꯥ ꯋꯥꯗꯤꯌꯦ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯂꯩꯔꯒ ꯏꯃꯥꯅ ꯀꯔꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯨꯅꯤ?" ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ, "ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯦ. ꯍꯛꯆꯥꯡ ꯁꯣꯟꯕ ꯌꯥꯗꯦ ꯏꯃꯥ. ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯁꯤꯗꯤ." "ꯍꯣꯏ ꯍꯣꯏ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅꯦ ꯏꯃꯥ ꯀꯧꯔꯛꯎ." ꯍꯧꯖꯤꯛꯇ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯃꯥꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯑꯉꯥꯎꯕ ꯃꯇꯧꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯏ꯫ ꯏꯆꯟ ꯃꯈꯣꯏꯅꯤ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇꯅ ꯏꯆꯟꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯤ꯫ ꯏꯆꯟꯁꯨ ꯁꯣꯝꯗ ꯑꯣꯟꯂꯥꯏꯟ ꯂꯩꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯐꯣꯇꯣꯁꯤꯡꯗꯣ ꯁꯦꯟ ꯇꯧꯔꯛꯏ꯫ ꯐꯣꯇꯣꯁꯤꯡꯗꯣ ꯊꯥꯔꯒ ꯇꯨꯃꯤꯟꯅ ꯇꯣꯛꯇꯦ, ꯇꯦꯛꯁ ꯇꯥꯏꯄꯤꯡ ꯇꯧꯔꯤ꯫ ꯉꯥꯎꯏꯗ ꯅꯣꯡꯗꯥꯏꯔꯦꯝꯕ ꯅꯪꯅ ꯉꯥꯎꯕꯁꯦ꯫ ꯃꯄꯥꯜ ꯊꯣꯛꯅ ꯉꯥꯎꯕꯁꯨ ꯅꯠꯇ ꯂꯨꯒꯗꯧꯔꯤ ꯂꯥꯏꯌꯦꯡꯕ꯫ ꯅꯪꯉꯣꯟꯗ ꯊꯝꯖꯔꯣ, ꯑꯩꯉꯣꯟꯗ ꯊꯝꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯁꯤꯟꯗꯤ ꯇꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯇꯦ꯫ ꯃꯗꯨꯅ ꯍꯦꯟꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯄ꯭ꯔꯣꯄꯣꯛ ꯆꯥꯛꯆꯩ꯫ ꯃꯇꯣꯝꯇ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯇꯦꯛꯁꯇꯣ ꯑꯃꯨꯛ ꯏꯒꯦ ꯈꯜꯂꯤ, ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯣꯐꯂꯥꯏꯟ ꯂꯩꯈ꯭ꯔꯦ ꯅꯨꯄꯤꯗꯣ꯫ ꯃꯗꯨ ꯎꯔꯒ ꯍꯦꯜꯂꯦ ꯃꯍꯥꯛ ꯊꯃꯣꯏ ꯃꯆꯤ ꯃꯍꯤ ꯆꯦꯟꯕ꯫ ꯃꯣꯕꯥꯏꯜꯗꯣ ꯂꯥꯛꯇꯅ ꯁꯣꯐꯥꯗ ꯂꯪꯁꯤꯜꯂꯤ꯫ ꯇꯨꯝꯕ ꯊꯦꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯕꯒ ꯃꯈꯣꯏꯅꯤꯒꯤ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯤꯠꯇ ꯃꯊꯪ ꯃꯅꯥꯎ ꯀꯥꯏꯗꯅ ꯐꯟ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯆꯩꯔꯨꯕꯅꯔꯥ ꯑꯦꯛꯖꯥꯝꯒꯤ ꯃꯊꯣꯡꯅ ꯆꯤꯟꯈꯤꯕꯅꯔꯥ ꯏꯆꯟꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯤꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯈꯔꯅꯤꯈꯛ ꯎꯗꯕꯁꯤꯗ ꯆꯍꯤ ꯀꯌꯥ ꯎꯈꯤꯗ꯭ꯔꯕꯒꯨꯝꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯕꯗꯤ ꯃꯃꯤꯠꯇꯨꯅ ꯏꯆꯟꯕꯨ ꯎꯖꯔꯕꯗꯤ ꯈꯟꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯤꯕ ꯂꯦꯞꯇꯦ꯫ ꯃꯁꯤꯗꯕꯨ ꯃꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯛ ꯎꯠꯂꯛꯀꯅꯨ ꯍꯥꯏꯅ ꯀꯟꯊꯤ ꯊꯣꯛꯅ ꯆꯩꯊꯣꯛꯂꯨꯔꯤ꯫ ꯃꯤꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯅꯣꯛꯀꯅꯤ ꯃꯆꯤꯟ ꯈꯨꯝꯂꯒ꯫ ꯈꯟꯅꯈꯤꯕ ꯂꯥꯎꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯇꯨꯝꯕ ꯆꯥꯕ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯕꯅꯤ꯫ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯗꯒꯤ ꯃꯥꯅ ꯈꯪꯂꯤꯕ ꯄꯥꯡꯗꯕ ꯃꯇꯧ ꯐꯣꯡꯗꯣꯛꯂꯨꯕꯒꯤ ꯑꯋꯥꯕꯁꯨ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯠꯂꯤꯕꯁꯦ ꯅꯨꯡꯁꯤꯔꯨꯕꯅ ꯀꯂꯛ ꯈꯝꯃꯟꯕꯒꯤ ꯑꯀꯟꯕ ꯏꯊꯤꯜꯗꯨꯅꯤ꯫ ꯃꯤꯠꯃꯥꯡꯗꯒꯤ ꯂꯣꯠꯈ꯭ꯔꯒ ꯀꯔꯤ ꯇꯧꯔꯝꯒꯅꯤ, ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯈꯟꯕ ꯈꯛꯇꯅ ꯍꯨꯃꯥꯡ ꯀꯥꯡꯕ ꯉꯝꯂꯤꯕꯅꯤ꯫ ꯌꯥꯏꯐꯕꯅ ꯃꯃꯥꯡꯊꯛꯇ ꯎꯠꯈꯤꯕ ꯏꯆꯟꯒ ꯆꯥꯟꯅꯅ ꯂꯣꯏꯅꯕꯒꯤ ꯃꯇꯧ ꯇꯌꯥꯜꯕꯨ ꯀꯟꯈꯠꯂꯒ ꯃꯥꯕꯨ ꯃꯤꯇꯣꯞꯀꯨꯝ ꯏꯟꯊꯣꯛꯂꯛꯄ꯫ ꯃꯥꯒ ꯆꯞ ꯆꯥꯅ ꯁꯤꯡꯅꯔꯝꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯂꯛ ꯈꯝꯃꯟꯕꯒꯤ ꯍꯨ ꯑꯃꯗꯤ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯩꯆꯥꯛꯇꯨꯅ ꯀꯥ ꯍꯦꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯩꯖꯩ꯫ ꯄꯥꯡꯗꯕ, ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯤꯟꯒꯤ ꯋꯥꯖꯧ, ꯁꯛꯆꯧ, ꯆꯩꯅꯥ ꯈꯥꯡꯖꯧ, ꯃꯩꯁꯥ ꯂꯥꯡꯖꯧ꯫ ꯊꯧꯖꯔꯨꯕ ꯅꯂꯥꯒꯤ ꯆꯩꯔꯥꯛꯅꯤ꯫ ꯅꯨꯡꯁꯤꯕꯗꯨꯕꯨ ꯑꯗꯨꯝ ꯆꯩꯅꯕ꯭ꯔꯣ? ꯑꯄꯥꯝꯕꯗꯕꯨ ꯑꯗꯨꯝꯅ ꯁꯤꯡꯅꯕ꯭ꯔꯥ? ꯈꯝꯕꯟꯕꯗꯕꯨ ꯑꯗꯨꯝꯅ ꯇꯥꯊꯤꯕ꯭ꯔꯥ? ꯋꯥꯔꯛꯄ ꯉꯝꯗꯕ, ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯃꯆꯤꯟꯗꯣ ꯊꯨꯒꯥꯏꯈꯣ꯫ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯅꯊꯃꯣꯏꯗꯣ ꯊꯨꯒꯥꯏꯖꯧ꯫ ꯅꯈꯨꯠꯅ ꯃꯗꯨꯗ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯂꯩꯖꯒꯗꯕꯅꯤ ꯅꯪꯗꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯈꯪꯗꯕ ꯏꯆꯟꯗꯤ ꯊꯥꯒꯩ ꯁꯦꯡꯅ ꯅꯥꯊꯩꯔꯒ ꯂꯩꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅꯤꯅ ꯇꯣꯞꯅ ꯊꯝꯈ꯭ꯔꯒ ꯃꯄꯥꯜ ꯊꯣꯡꯗ ꯃꯆꯤꯟꯗ ꯑꯃꯅ ꯑꯃꯕꯨ ꯁꯥꯎꯅꯖꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯃꯌꯦꯡꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯏꯅꯥꯎꯕꯗꯣ ꯈꯔꯅ ꯈꯠꯅꯔꯒ ꯁꯥꯎꯅꯔꯒ ꯍꯦꯟꯒꯠꯂꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗꯨꯁꯨ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯗꯨꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯕ꯭ꯔꯥꯟꯁ ꯑꯃ ꯑꯣꯏꯔꯤꯕ ꯕꯦꯡꯛ ꯑꯃꯗ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯨꯡꯂꯔꯦ꯫ ꯅꯧꯅ ꯁꯤꯖ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯒꯤ CEO ꯑꯣꯏꯔꯛꯄꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ 3ꯂꯛ ꯁꯨꯕꯅꯤ꯫ ꯔꯤꯁꯦꯞꯁꯅꯤꯁꯇꯒꯤ ꯍꯧꯔꯒ ꯑꯍꯨꯕ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯅ ꯃꯥꯕꯨ ꯎꯕꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯁꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯄ ꯍꯧꯔꯨꯔꯕꯗꯣ ꯑꯃꯨꯛ ꯍꯟꯊꯔꯛꯂꯒ ꯃꯉꯞ ꯆꯦꯛꯊꯔꯞ ꯌꯦꯡꯂꯨꯏ꯫ ꯈꯜꯂꯝꯕꯗꯨ ꯆꯨꯝꯂꯦ꯫
มีไงฟำกีทารีบัสครีปริงดะอิจันกีนาวบกฟำลีบดนุงสีบไม้ทงดอขจิกอุซาบมักตดะทามาจากลักบะทำให้ไม่สักดอขดักตมุดขีบกุมพาวรีมิดกุบเตจันโมมาในยิงลีอดูบนุปีดูดีขังซะมันนติมักปากะดูมักนกนกตันวารีสารีสาเกดอบยาวบิระเกใครอสวยบะตรงเดียฟิสกีพิออนดังลักปนีต้องได้เรียนบดว่าขังขังตาตารีพิออนดูดอนสิเลยมีไออุรับตัวบะฮันนี่กาเฮนดีโอยจีแมเนเจอร์ลิฟต์เลยคิบนัทระเลยคีสร์งารีเซแมเนเจอร์อุณกตามังอักตระแอสซิสแตนต์อุณาโดยนี่เขาจิมาในอินชาร์จปูรีบันนี่มาอยู่รักทริบอยาวเรียมเซอร์แอสซิสแตนต์กีมาดูบลัดเพรสเซอร์โลเอรีน่าฮอสพิทอลดับบุขัดปมาลีเจ็ดขีบปุ่มมุพารีโอ้น้องดาริมบดูมีอะไรเลยบดูยังสิลุเดย์อิจันขักตันีอูริบะมิจีนขัดอิงแล้วก็พิออนดูดมาขาตาไทยนุบิมจ้าอามะนุปามจ้าอามะฟาร์มลิฟเซ่แมเนเจอร์การจังฮัลโหลไฮรัมแล้วก็พิออนดูฮันดกละมะกาขัดเรน้องดาริมมันได้ไฮรัมบกิมาตรงอินนะอิสันกันเอาบกดอพิออนดูน่ะแมเนเจอร์การทำดัลลัมซิงเลยทองซินเดลีบแล้วก็ยาร์นี่อดมจังซินบิโรว่างอมตะหังบันนังฮันดากุมทักีมาทองซินบกิมาองดามิเจอแมเนเจอร์ลิฟต์โลกี้ให้ได้ข้างเดตตกสินารีบระมาเช่นมาปาดอสุมนังอังนาดูน่ะทองดูนาวบนหางดกแล้วก็มังทารังกับจังงีอันนี้มังนาอุเรน้องได้เรียนบันน่ะแมเนเจอร์กีฟัมพัมดามาซาน่าน่ะมาคอยจังกลีขังเลบโซอุสินนาดามาเท่าจินมาซาน่ะพัมลีบดงน้องได้เรียนไปเฮกอุบกายจังกีไม้ทองดอกขังมัมสิลีมาเคลางน่ะเจียนจงน่ะซาน่ะเจริญบะอุสิน่ะหดงอุบดาตุมินเลยกีบกุมน่ะนุปาดูไปเฮกอุซาบะมิกุปตาอิสันกีให้นิ่งบุปุ่มบ่มางเครอดูบนาวบดีนาวบันนี้อังกปมาตกดาคนเจลหอบกวีกะกำซา